Chahi khudingi pangthokhtuna lakpa Uripo Kangchup Road Mega Diesel Auto Association gi Tara Mapalak Suba Foundation de Gamari Lainana ngasi December gi tang kundaruk asida Uripo Kangchup Road Ukramdagi auto singna bara lawduna free service tawkre ngasi gi auto free service aduda ngangom malenganba Joint Secretary Ukramna fongdokibada aikoina auto thauduna chahi chupa auto bara lawduna lakli adubu nongmatangdi aikoi sumiyam gi bara lawduna free service oina tawba yai habagi wakhalonda ngasi gi free service asi pangthok chabani haiba wafam thamlakhe amaromda ngasi gi free service asida auto tunglamba miyoi singna thamlakpa wafamda ukramna chahi amagi manungda asumna nongmatang oirabasu bara laudana service tawiba asi ukramgi auto service tawiriba ichilinaw singbu thagatpa fongdok pagaloinana makhoina tawruba thabak khudingmakta maipakpa oirasanu haiba wafam singsu thamlamkhe Kangkunipan numerasida koigi foundation de gamari lena koina ngasi pangthok chariba free service asi miyamgi damakta khallaga koina chahi sutpa lesang sinna thaurak pasida miyam degi bara lauraka thaujare adubu no matang oirasu miyam degi bara laudana miyamgi seba tauba ngamjara di khallaga koi ngasi free service asi pangthok chabani jam nungai ngasi free da service to jam nungai chahi khudingi chungna auto thori goi chinau singna miyamgi seba tawduna no matang oisu lemna free da tungan je yam ngai yam harauba yam nungai ba phaude cha sing suna mai pakpa nungai afa ba goi bo chahi khudingi tawba ngam ba su oi ba